Hello mayam adu aibu comment da mu haira ai ko aina adu numi chu video ma shamra thamkhre ko aigi masam aina ngasi de punkhre karigi ai masam adum pundraga habraga thamraga exercise tawbra hairadi humang do kanna thoiba ko humang do thokpa nungai ba aduna ai masam do habraga tawni ngasi de punbi khre yengba nungai khrani ngasi de adu Rong mai gi language adu numit aina hairaga hapagi ko adu mite aduga atopa tribe di tabadi tara khangmadi khangroi hoi aikoi naga gi oirasu tungan oibani na ko jeleng rong sing khakta ai khangani ba asim rong mai da haibadi rong mai gi da haibadi khre ai gi masam pundabdu kri gira haidadi humang thokninga ai gi masam na pundabani haina haibi khre adu this time do muka comment muka laiba ko mitai language da tu oibagi muka hauji ai muka haibani ko humang thokpado thoke sidu thoke adubu henna thoiba ko thokpade si khakta natraga body loina ma thoiba adu da sida warm to biladi ko ai gi loina ma warm to biladi asi gumba chot pani loina ma chot leba ko adugi ai hapani adu ai su try to he ngamba phoba adubu humang thokninga ai khoi tawbani na ko humang thokninga exercise tawbani na adum lo ram rak ta ti tum hapraga tawbani ko asigi wa aina hainingba adu exercise tawrese